Mireng tabi ni bapung nama pu Gorbachev na hanu makta da taram okchari. Ngasi ki video asidi yam namak affordable range ta leiba 10,000 mAh ki power bank amak ki unboxing amasung first impression ki video ni. Video asibu mireng tabi ni basing na video asibu like to sin biramu. Channel asibu subscribe to di basing na su channel asibu subscribe to sin biramu. Ngasi ki video asi matang asida hujurage video asibu loiba phau tang mireng tabi. Mireng tabidaba singbo han maktada taram na okchari amadi ngasigi unboxing amasung first impression tawjagadoriba Embrand haiba company asigi 10,000 mAh ki power bank asigi matangda semjaba video asibu mireng tabidaba singna video asibu like tawsin biramu haiba power bank asi made in India oiba dugumba India da saba India gi company oiba afaba brand amagi unbox power bank oibana mayam gi damakta haiba power bank asi adomna 10,000 mAh ki power bank ama leina bagi damakta yengbirambo oirgadi haiba power bank asi adom gi damakta yamna muk phaba option amani khajaduna haiba power bank asi gi video asi pujarakpani box asi hangdokcharga power bank asi gi masak matau amadi matau kram tawbage haibadu mayam puna yengminasi haiba power bank asi gi maning thangba sarukta product specification na chingba piri battery ki capacity loinana output amasung input ki quality loinana kaya miyamna charge tawu matamda changbage haibadu box asida soidana maki yengma matamda khangba uba phangbigani amadi haiba power bank asi gi design asi hangdoklaga yengminaraga masak matau asi karam tawbage haibadu mayam puna khangminanaba haiba unboxing asi haujarge amadi box asi hangdokcharaga box asi gi manungda yawriba power bank asi gi masak asi su mayam puna yengminaraga khangminarsi power bank asi lupa lising ama dagina ama makai fawgi manungda leiba power bank kaya ga sangdamnaba matamda yamna mak phaba power bank ama oibana adongi damakta pujarakpani haiba box asi hangdokpa matamda ahanba maktada user manual guide adu leire haiba user manual guide asida adomna power bank asi sinanabagi details sing di punamak uba amasung paba phangbigani tawing sung mayam user experience ta mayam pumana haiba asigumba user manual asi kya thoina panadabana maram oiraga masi site ta thamjaraga power bank asi amuk hangdokcharga kari karam tawbage haibado mayam puna yengmasi box asi gi manungda anoba box amaga amuk yauri haiba box asi gi manungda power bank asiga loinana lakliba polam sing adu soidana maki uba phangbigani mayamda power bank asigi masak utchadringai gi mangoinana power bank asigi mamal asi adomna online da 799 pachanipan gi manungda ubu phangani adubu haiba power bank asi offer gi matamda leibi bataragadi lupa 900 dagina 950 phawgi manungda 500 to 550 phawgi manungda ubu phangadaba aduguma power bank amani haiba power bank asibu charge tawnabagi damaktasu USB gi adumba cable amasu yauri haiba cable asisu yamna phaba build quality gi USB gi cable oi USB to micro USB cable aduga flat oiba apakpa yamna sang oi masi fit amma bagida amma khai pau gi manungda sangadaba cable amma oire cable asi mataida thamjarage loinana power bank asiga loinana laklebasi power bank asibu hapna bagi damakta yamna phaba khoigi phi cover haiba tare cover amasu lakli masigi cover asida hapdaga domna puthok pusin taw matamda yam convenient oina bagi damakta cover amaga loinana lakli loinana makha tarakpada haiba power bank asi leire power bank asi hangdoklaga mayam puna yengminasi masak mataw amadi design asi mataw kram tawge haibado power bank asi adomna leiraga sinaba matamda masi lupa lising amagi makha da leiba haibadi price range aduga yengnaba matamda ahongba natragana quality leitaba power bank kadonung da sumaloi masigi design amadi color asi yengba matamda yamna phajaba power bank ama oiri loinana output ki damakta micro USB gi adugumba output ani amadi charge tawnabagi damakta micro USB adugumba port chupiri haiba 10,000 mAh ki battery asina adongi phone sing adubu soidanamaki anirakti thanna charge tawba yagani haina khanjai maramdi hojiki matamda yauriba phone da yauriba battery sing asi 5,000 mAh ki battery nathagana 4,500 mAh ki battery na ayamba oibana charge tawba matamda soidanamaki anirakti charge tawba yagani khanjai amaramdi 10,000 mAh oiba targa su power conversion tawba matamda khara khajik loss oiba targa su 9,000 nathagana 8,500 phawbugi power output ti soidanamaki piba ngamgani haina khanjai masi lupa 900 dagina 700 phawgi manungda leiba yamna mak phaba afaba power bank ama oibana amasung Embrand haiba company asi yamna quality leiba India gi afaba company ama oibana haiba company asigi power bank amadi atopa polam kya so ai hak samak na sina jaraga haiba quality asi khangjabana maram oirga mayam gi damakta afaba power bank amani haiduna khanjabaga loina suggest tawjaningbaga haiba video asi semjabani
adom na lupa lising amagi manungda amadi samnga dagina lupa lising ama faugi manungda leiba 10,000 mAh ki aphaba battery power bank ama leina bagi tamakta yengbiramba oiragadi hairiba power bank asi leiba yaba aphaba power bank amani haina mayamda suggest tawjari loinana hairiba power bank asiga loinana box da lakleba sing asidi power bank asiga amadi power bank asibu hapna bagi figi cover loinana power bank asigi charge tawna bagi tamakta adugumba होगी केबल अजुका लोय लेरे मसिने एम्ब्रेन हाइरिबा कंपनी असिगे 10,000 mAh की बैटरी ओइबा पावर बैंक असिगे फर्स्ट इंप्रेशन अमदी अनबॉक्सिंग की वीडियो असिबु मियंग ताबिरबा सिंगना वीडियो असिबु लाइक तौसिनबिरमु चैनल असिबु सब्सक्राइब तौद्रिबा सिंगनासु चैनल असिबु सब्सक्राइब तौसिनबिरमु तुंगदसु असिगुमलबा अनौबा पोलम कयागी अनबॉक्सिंग अमदी फर्स्ट इंप्रेशन वीडियो यंगबिनबा लोइनना अनौबा पोलम कयागी वीडियो यंगबिनबगी दमकता चैनल असिबु सब्सक्राइब तौसिनबिबा अमदी नोटिफिकेशन बेल दनबिबा काउबिगनो ngasi ki oinadi Embren haidiba power bank asige unboxing amasung first impression ki video asi matang asida loisinjage tungda anoba video amada amuk thengnarasi matam adu faugi damakta di mayam puna makte ki kaina bagi athang nijari